Ziribamgi Kamarangkhada laiba Jurighat High School da angakpa Phibam amada lairamle school adugi laifam thokpa Meiheiroisingna phamnanaba bench amadi desk laitabana maram oiraga Meiheiroising Phakta Famlaga Lairik Tamhori Lengangna paikhalakliba school phagathansi mission Ziribam yausinba ngamdabugum tahori Democratic Students Alliance of Manipur Desam Ziribam District Council na Ziribam da lairiba Meiheiroising yangsin khongsat ki saruk ama oina ngasi District Council ki President Laistrom Bilas Maitai ni luchingba team amana ngasi school adugi housing oiramliba phibam hakthengna yangsinkhre khongsat adude school adugi Meiheiroising na phongdorakhibada school asigi awatpa infrastructure mapung fana thambiyu haina khongjang kya sangsinduna amadi kholaw kya lawrabasu ngasi phawda mari leinabasingna tabidi haina penda wafam kya phongdorakhi amaramda Democratic Students Alliance of Manipur Desam Ziribam District Council ki President Laistrom Bilas Maitai na haiki Desam ki maikai degi school asigi headmaster JEO Ziribam da kiyarak haikiba laikre adubu ngasi phawba thabak ta onthoktrي modern education system fail oibaga pangkhak oibagum tawre athoba matamgi manungda lengakna amadi mari leinaba concerned authority na mityang changbiduna watliba infrastructure sing asi mapung phanbi haiki matamga sana na Meiheiroising ni damta watliba sing asi tapu matamgi matungina yasamna uni awatpa infrastructure kaya laiba si mapung phana thambiyu pibiyu haiduna lauduna laklabusu asi fawda ahoba ngakta phibam asi aikoina wahang oina hanjani madudi masiumba phongokse haibudi modern education system la haibudu wahang phawba yasamna masigi wahang subo hanjani doina haiba thobo asi matungda amuan thoktanaba doina school asigi waliba bench desk haiba column sing asi atikana TV naba mari leinaba lenga amadi mari leinaba authority singi mafamda yasamna haide